Hi Mayam. Masuk hari ini. Mayam ngasi dia aku di Parusi ngasi di school card bani. Ado ngarang di mayam ngasi se Friday ni apa? Ado admission tahu bodo di Wednesday numita ni. Ado ga ngarang sila parugi book ama ni kapirak pa copy do adagi school lagi hari ko na cover ta roy na do cover ta hogdre apa. Ado ngarang di thadre sangon jento ado ga ngasi di थाने दु उइले जों ने ले जों अदो पारुगी से 7:30 दगी हौदुइने अब स्कूल अदोना हौजिक से पुंग तारे तारे मा से हौदो पिनि चो ब्रश तौरो चो दादा ब्रश तौरो चो पारु ब्रश तौरिङे दा पारुगी सु मा हौजिक चक्चाबा नंगरोय गरोय तप्पनि ना मा कुइने चंगन सोनुदी चक्चारनी आनो मा चक्चाखरे नुना 7:50 दा युम दगी थोपा अदुगा पारुने 7:30 दा असे पिथानी ब्रश तौरो रे पारु ये तेंगो ता हेदो के जिन तौरो इंहन दरी यारोय हेदो खरे नि से हाना पिथा के तेंगो ता यदि हाना इंगन तेंगो ता हाना थकचरन अतुका लोशालुरगे से परुगे क्लास रूटीन नि असि फ्राइडे ने हिंदी लारिक तिपिरा फंगक्ति बनिना हिंदी का हैंड राइटिंग का कॉपी अदम पीखरगे ड्राइंग बुक तिपी अरोय केबो हिंदी का ड्राइंग हैंड राइटिंग का ngang ni na yung 10:20 da chuti ni na ani khata ngoi ma subjects babu copy di nangi copy sing di pu paru new eraser hap ke hanga ba se school la mangan nge nu khambra pula u nang से दादाम परे मोटू पतलू से परुगी स्टिकर से मोटू पतलू ने तो से मा हापचन बिरगे ड्राइंग बुक से थमौरगे अदुगा सिसिना परुगी बैग ता हापगे अदुगा इदी न्यू पेंसिल पी दुइनी परू खम्ब्रा मोयनी की टिफिन से ngasi तनगा हौद्रे परुगी नि सिसिना अदुगा सिसिना सोनुगी अदुगा केक का हापिरानी कुरकुरीगा पलू दिस 20 दा हल्लपनिना चाक पिजरा जानी दा लाकपगा सेसमा हापिरा अदुगा पलू ये चमच स्पून गा मथौ तादरा तारा रंग दे कुपसन बिगरे सोनु नंगी टिफिन से लाई खोरम गरे अहन बच्चा तुइने कोइ बरु स्कूल अदो हजिक से याम पुंग 3 मखाइ तारे सोनु सु लोइसन ले हौरे सोनु नंग हा लेगा थोक तुइनी ना मा फम हौरे अदो अखोइ चलोगी गे दादा दे बाय हाइदोम बाय तसिला सोनु चाबी से दा चल म हमरा चो चलो दादा बाय बाय चसिला मामा को पारो से अच्छा है अच्छा है पर नंग पेंसिल का काउनु को हाँ ला ला पापा बाय Baru, nang school dah nangi what's your name hari di kai hari ni? Rasdeep Singh. Be papa mami hari di? Father. Name. Themba. Themba. Good boy. Ayuk ni na karim leide kay mali mafam je pura isuk suktra mafam se isuk suk paniam karim leidri ngang sing changna gar lambi se phatyong ne kudru ga tra ka yaure school yaure halo bro paru karena nu ini mah di school manung dah di kap kadra ka khalu re han manu mise
ꯍꯧꯖꯤꯛ ꯃꯣꯏ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯄꯨꯊꯣꯔꯛꯑꯦ ꯀ꯭ꯂꯥꯁ ꯅꯁꯔꯤ LKG UKGꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯔꯅꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯄꯥꯔꯨꯁꯨ ꯑꯥꯗ ꯂꯦꯞ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜꯁꯦ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅꯅꯦ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯝ ꯂꯣꯏ ꯆꯪꯍꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯔꯨꯁꯨ ꯑꯥꯗ ꯂꯦꯞ ꯂꯩꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯥ ꯇꯧꯖꯍꯧꯔꯅꯤ ꯑꯩꯈꯣꯏ ꯁꯣꯅꯨꯃꯨ ꯍꯧꯖꯤꯛ ꯊꯤꯜꯂꯨꯗꯣꯏꯅꯦꯕ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯁꯣꯅꯨꯁꯨ ꯊꯣꯛꯅ ꯂꯩꯔꯝꯃꯦ ꯁꯤꯗ ꯁꯣꯅꯨꯒꯤꯁꯨ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯆꯪꯈ꯭ꯔꯦ ꯃꯥ ꯁꯣꯅꯨꯁꯨ ꯊꯤꯜꯂꯝꯃꯦ ꯑꯗꯨꯒ ꯂꯩ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯥꯏ ꯀꯟꯅꯕ ꯂꯩ ꯑꯩ ꯂꯥꯏ ꯈꯨꯔꯝꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯃꯅꯤ इचिक चिए मोय लेत्रमिना दुख थाबा लोरे मैम अदुगा हौजिकसे आई कोक लुथोबनेबा अदुना मतम खर थेंगरे मापन मखाय तारे आई चासु लोरे चा लोरे चामला से लंगसिक तिते धौरी असे एना सुमायना थमजन सिना जनम दा हामनबा चा थकप लोरबनेना अमुक पारू लौरगे आइगी मिजेन से असी मिजे से अखोगी मिडिल दा मयाइ से दवरमदि काम नुंगायरमदे येंगबदा याम नुंगाइतेबा दी अखोगी वाल से तक्सले अदो मैम हौजिकसे 10-17 तारे परू चपदा अदो मिनिट मरी मंगा अमदि चंगखरनेबा अदो परू मु लौबिउरगे नुंसादि याम साइबो मा मखोंग लाक्तिदो वाइ का हाइरेक्टर खंगदे जेंगे करी माइ तौ लेरमदुनो खंगदे जेंग हुइगे लौरुरगे मासु मा नुंसा से खुसा अमनिबो फजना सा युम यौरे परू ना स्कूल चटबा नुंगाइब्रो नाखो मा थोंगन लंगे नाखो नुसा साब हाँ अदो सेजिंग से नंग स्कूल ले के तौरगे हारो से ABCD तौरइबा ओहो न कपरो कपते कना कना कपके हाँ वे नंग तौरगते वे बाबू नहीं कर रहे चा मरम मोकपना गुड बॉय नि परुदी हाँ हाँ आई मे मोयदा खर लेरपा अदुगदा पासु कई चादुइनाने हंगबा इना परुदा नुंसीदना कप्तबगी परू कई लेरइबदो परू कई चादुइबदो हाँ जेमदु जंगलोना जंगल ओ दुमाय तोइबा वा लाकपदai तम्मियंगोने कई कई नु खंगदे दुगै के तोइबा हारो ममादा तम्मो दोइदि दुमाय तोइबा कनाना तोइबा दुमायना मैम ने हाइबा ओहो दोइ परुसु तौबरो नंग तौदिया नंग कई तौ लेइबा फमना लेइबा बेट नंग फमना लेइबा नंगसु तौजाद्रो दो कईगी तौद्रिबा ओ नंग तो कई तौरइबा जेंहलो से नंग कॉपी पोरो जिंगस स्कूल दे कॉपी अनिमदी जोमा तौन थमौरे अदुगा अमक पिरम माइ कई तौरइबा जिंगसी से परू मोटू बदलो जेंसी परू कई तौरइबा जेंसी वाओ राइट के तौरे स्टैंडिंग लाइन वाओ बाबू ने इरिबा हाँ ओ दोइदी नंग ने इरिबा वाओ जाम हइये दुगैदी ओ सेना होमवर्क ममा कर से हौजी इथो खंबा हजी परुसी इथोनी हाँ पॉइंट पीने हाइबा ओहो हरावबदा लोरेने अदुगैदी परुगिदी पेंसिल पुरकपुरना इस लोइने हापुरइने एमा इरेजर के से लौथोपि होदिने इबो वाओ मरम मोइदा परुदिया ये ब्लू है ब्लू निया दोइदी अतै मचुदी हारो से अतै कलर हारो से कई कलर नो हारो से ई कई कलर ऑरेंज से ऑरेंज निया दुगैदी सिदी रेड निया जाम हइये दोइदी सिदी ये पिंक सी पिंक निया हइये चाथो करी जा दु ब्लू चारो लेतरे करम चादुबा हापचनगरे हमु परू टीवी जेंगेदा थोंबसु हागो आलिबनिना आई फी खरा ताइगे फनेगुमने लेंग लंजमगी फनेग अमा लेयाबा सिदा साबनिना ने लंजम फनेग सेटपा नुंगाइना बा इन ताइसलगे तविनि ngasiदी हौजि थबक सु लोइरबनिना ने
ꯐꯤꯁꯤꯡꯁꯦ ꯊꯨꯞ ꯊꯨꯞ ꯊꯝꯃꯁꯨ ꯑꯗꯨꯝ ꯆꯥꯏꯕ ꯂꯦꯞꯇꯦ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯕꯅꯤꯅꯅꯦ ꯁꯤꯒꯤ ꯁꯦꯠꯀꯤ ꯐꯅꯦꯛꯁꯤꯁꯨ ꯇꯥꯏꯁꯜꯂꯁꯤꯔ ꯀꯩꯅꯣ ꯐꯅꯦꯛꯁꯤꯡꯁꯦ ꯂꯣꯏ ꯇꯥꯏꯁꯜꯂꯒꯦ ꯁꯤꯁꯨ ꯇꯥꯏꯁꯜꯂꯒꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯐꯖꯅꯤ ꯁꯤ ꯀꯂꯔꯁꯦ ꯑꯗꯨꯒ ꯁꯤꯅꯤ ꯂꯪꯖꯝꯒꯤ ꯐꯅꯦꯛꯁꯦ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯑꯍꯟꯕꯅꯤꯅ ꯖꯧ ꯖꯧ ꯂꯥꯎꯔꯤ ꯐꯅꯦꯛꯁꯦ ꯁꯨꯝ ꯁꯦꯠꯅꯔꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯦꯕ ꯃꯣꯟꯊꯔꯛꯀꯅꯤ ꯇꯥꯏꯁꯜꯂꯒꯦ ꯁꯤꯁꯨ ꯁꯥꯕꯁꯤꯗ ꯁꯦꯠꯀꯦ ꯁꯤꯁꯦ ꯐꯤꯅꯥꯒ ꯇꯥꯗ꯭ꯔꯤ ꯃꯇꯝ ꯂꯩ ꯃꯇꯝ ꯁꯪ ꯃꯇꯝꯗ ꯁꯤꯁꯨ ꯐꯤꯅꯥꯁꯦ ꯇꯥꯁꯟꯕ ꯁꯤ ꯂꯩꯖꯁꯅꯨ ꯑꯁꯤꯁꯨ ꯇꯥꯏꯁꯜꯂꯒꯦ ꯁꯤꯁꯨ ꯁꯨꯝ ꯇꯥꯏꯁꯜꯂꯒꯦ ꯑꯩꯒꯤ ꯃꯦꯆꯤꯟꯅ ꯁꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯔꯣ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯝꯃꯤꯕ ꯃꯥ ꯐꯖꯅ ꯇꯤꯐꯤꯟ ꯆꯥꯔꯛꯏ ꯑꯩꯁꯤꯅ ꯌꯦꯡꯍꯜꯂꯝꯃꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯃꯦ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯈꯪꯗꯦ ꯃꯦꯒꯤꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯍꯥꯟꯅ ꯌꯦꯡꯕꯤꯔꯨꯒꯦ ꯂꯤꯆꯤ ꯆꯥꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯆꯥꯗ ꯕꯨꯖꯤꯌꯥꯁꯨ ꯆꯥꯔꯦ ꯕꯨꯖꯤꯌꯥ ꯂꯤꯆꯤꯁꯦ ꯀꯣꯛꯄꯤꯔꯦ ꯑꯗꯣ ꯁꯤꯒꯤ ꯂꯤꯆꯤꯁꯤꯅꯦ ꯃꯌꯥꯝ ꯑꯁꯤ ꯃꯊꯛꯁꯦ ꯀꯕꯔꯁꯦ ꯑꯁꯪꯕꯗꯤ ꯃꯥꯜꯂꯦꯀꯣ ꯈꯨꯊꯨꯝ ꯑꯃ ꯑꯗꯨꯒꯩꯗꯤ ꯌꯥꯝꯅꯁꯨ ꯐꯩꯕꯣ ꯑꯁꯤ ꯃꯇꯣꯡ ꯊꯪꯕꯁꯦ ꯌꯥꯝꯅꯅꯦ ꯌꯥꯝꯃꯦꯕ ꯃꯔꯨꯅ ꯄꯤꯛꯄ ꯑꯗꯣ ꯁꯦ ꯄꯔꯨꯁꯦ ꯆꯥꯔꯣꯁꯦ ꯄꯨꯡ 12 ꯍꯦꯜꯂꯦ ꯑꯗꯨꯏꯁꯨ ꯍꯋꯥꯂꯤꯗ ꯁꯣꯅꯨ ꯂꯥꯛꯀꯗꯕ ꯃꯇꯝꯅꯦ ꯑꯗꯨꯅ ꯄꯔꯨꯅ ꯁꯣꯝꯗ ꯆꯥꯔꯤꯉꯩꯗ ꯑꯩꯁꯨ ꯃꯦꯆꯤꯟꯁꯦ ꯇꯥꯏꯍꯧꯔꯒꯦ ꯁꯤ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯈꯪꯒꯥꯎ ꯍꯥꯄꯦꯟꯁꯤꯡꯁꯤꯁꯨ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯑꯗꯩꯗꯤ ꯅꯥꯏꯇꯤꯁꯤꯡꯁꯤꯁꯨ ꯑꯍꯟꯕꯁꯦ ꯑꯃꯨꯛ ꯁꯤꯂꯥꯏ ꯆꯠꯇ꯭ꯔꯗꯤꯅꯦ ꯀꯩꯅꯣ ꯇꯧꯅꯦꯕ ꯅꯍꯥꯟꯗꯩ ꯁꯤꯂꯥꯏ ꯑꯃꯨꯛ ꯆꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯅꯥꯟꯊꯣꯔꯛꯀꯅꯦꯕ ꯑꯗ ꯁꯦꯒꯥꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯁꯤꯂꯥꯏ ꯆꯠꯍꯧꯒꯦ ꯑꯁꯪꯕ ꯐꯅꯦꯛꯁꯦ ꯇꯥꯏꯕ ꯂꯣꯏꯔꯦ ꯐꯅꯦꯛꯁꯦ ꯆꯥꯎꯗꯤ ꯆꯥꯎꯔꯝꯃꯤꯅꯦ ꯑꯩꯈꯣই ꯂꯪꯖꯝꯒꯤ ꯐꯅꯦꯛꯁꯦ ꯈꯔꯗꯤ ꯄꯤꯛꯀꯟꯕꯅꯦꯕ ꯁꯨꯝ ꯈꯔꯗꯤ ꯆꯥꯎꯏ ꯁꯨꯝ ꯌꯥꯗꯤ ꯌꯥꯏ ꯑꯩꯅ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯃꯆꯨꯒꯤ ꯑꯃ ꯑꯩꯅ ꯁꯦꯠꯄ ꯑꯗꯨꯗꯤ ꯈꯔ ꯄꯤꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯁꯤꯗꯤ ꯈꯔ ꯌꯥꯔꯦ ꯂꯣꯏꯔꯦ ꯁꯤ ꯐꯅꯦꯛꯁꯤꯁꯨ ꯇꯥꯏꯕ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯦ ꯇꯥꯏꯕ ꯅꯪꯉꯔꯣꯏ ꯌꯥꯝꯅ ꯊꯦꯡꯉꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯉꯨꯔꯒꯦ ꯑꯃ ꯃꯤꯃꯤ ꯆꯥ ꯂꯩꯖꯧꯅꯦ ꯅꯪ ꯁꯤ ꯈꯪꯒꯥꯎꯁꯦ ꯂꯧꯊꯣꯛꯑꯝꯃꯒ ꯑꯃꯨꯛ ꯀꯔꯤꯗꯨ ꯑꯃꯨꯛ ꯁꯦꯠꯂꯤꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯑꯗꯨꯒꯩꯗꯤ ꯁꯤ ꯖꯦꯟꯗꯦꯝ ꯕꯣꯔꯥ ꯍꯟꯗꯛ ꯇꯣꯏꯔꯦ ꯖꯦꯟꯗꯦꯝꯁꯦ ꯀꯨꯏꯔꯦꯕ ꯄꯤꯔꯛꯄ ꯑꯗꯨꯒ ꯈꯔꯗꯤ ꯈꯨꯏꯔꯦ ꯀꯤꯂꯣ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯕꯣꯔꯥ ꯍꯧꯖꯜꯂꯒꯦ ꯇꯧꯕ ꯑꯩꯅ ꯕꯣꯔꯥꯁꯨ ꯂꯣꯏꯔꯦ ꯕꯣꯔꯥꯁꯦ ꯊꯥꯎ ꯈꯔ ꯂꯤꯛꯅ ꯀꯥꯔꯞ ꯇꯧꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯍꯥꯎꯖꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯍꯋꯥꯏ ꯑꯗꯩꯗꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯃꯦꯠꯇꯣꯏꯅꯤ ꯍꯥꯎꯕꯅꯤ ꯃꯤꯃꯤ ꯍꯥꯞꯆꯜꯂꯒꯅꯦ ꯃꯦꯠꯂꯅꯤ ꯑꯗꯣ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥꯁꯨ ꯑꯩꯈꯣꯏꯒꯤ ꯎꯇꯣꯡ ꯇꯣꯉꯥꯗꯣ ꯁꯤ ꯃꯣꯔꯣꯛꯁꯤꯒ ꯇꯧꯔꯒ ꯃꯦꯠꯂꯅꯤ ꯁꯥꯒꯗ꯭ꯔꯥ ꯈꯪꯗꯦꯕ ꯁꯤꯗ ꯃꯔꯨ ꯌꯥꯝ ꯌꯥꯎꯕꯅꯤꯅꯅꯦ ꯁꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯇꯦꯛ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯃꯆꯦ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯤ ꯐꯖꯅ ꯅꯣꯏꯔꯅꯤ ꯑꯗꯨꯒ ꯆꯥꯔꯅꯤ ꯑꯩꯈꯣই ꯃꯊꯦꯜ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯄꯔꯨ ꯇꯨꯝꯍꯧꯒ ꯂꯩꯅ ꯐꯨꯔꯤꯠꯀ ꯂꯤꯠꯇꯦ ꯑꯃꯨꯛ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯇꯨꯝꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯝꯕꯅꯦꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯇꯨꯝꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦ ꯑꯩꯁꯨ ꯑꯗꯣ ꯑꯩ ꯐꯅꯦꯛ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯇꯥꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯇꯟꯕꯅꯕꯨ ꯂꯣꯏꯔꯦ ꯇꯨꯝꯅꯤꯡꯉꯛꯑꯦꯕꯨ ꯐꯅꯦꯛ ꯑꯅꯤꯁꯦ ꯇꯥꯏꯒꯗ ꯋꯥꯠꯂꯤ ꯁꯣꯅꯨꯒ ꯄꯔꯨꯒ ꯇꯨꯝꯃꯝꯕꯅꯦꯕ ꯃꯊꯛꯇ ꯑꯗꯩꯗꯤ ꯑꯩ ꯃꯈꯥꯗ ꯏꯗꯤꯇꯤꯡ ꯇꯧꯔꯝꯕꯅꯦ ꯃꯥꯁꯨ ꯇꯧꯏ ꯐꯨꯔꯤꯠꯀ ꯂꯤꯠꯇꯦ ꯇꯥꯏꯔꯣꯏꯁꯤꯔ ꯈꯪꯗꯦꯗ ꯐꯅꯦꯛꯁꯦ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤꯔ ꯀꯩꯅꯣ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦꯕꯨ ꯐꯝꯒꯁꯦ ꯐꯖꯅ ꯊꯥꯔꯒꯦ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯉꯁꯤ ꯍꯌꯦꯡ ꯇꯥꯏꯔꯒꯦ ꯑꯋꯥꯠꯄꯉꯩ ꯀꯥꯎꯔꯁꯤ ꯐꯤ ꯂꯧꯊꯔꯨꯔꯁꯤ ꯃꯝꯊꯔꯛꯑꯦ ꯃꯌꯥꯝ ꯅꯣꯡꯁꯨ ꯂꯥꯛꯏ ꯈꯔ ꯊꯥꯁꯨ ꯃꯆꯦꯠ ꯈꯛꯇꯪ ꯊꯣꯛꯏ ꯃꯨꯟꯍꯦ ꯗꯗꯥ ꯂꯥꯏꯔꯤꯛ ꯇꯧꯍꯧꯔꯤ ꯑꯩꯈꯣꯏ ꯄꯔꯨꯁꯨ ꯃꯥꯏ ꯉꯁꯥꯏ ꯁ꯭ꯇꯦꯟꯗꯤꯡ ꯂꯥꯏꯟ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯛꯇꯕ ꯇꯧꯊꯣꯛꯈ꯭ꯔꯦ ꯌꯦ ꯑꯗꯨꯒꯩꯗꯤ ꯀꯔꯤꯅꯣ ꯎ ꯃꯣꯔꯣꯛ ꯃꯦꯝ ꯎ ꯃꯣꯔꯣꯛꯅꯤꯅꯦ ꯁꯣꯝꯗ ꯆꯤꯡꯖꯜꯂ ꯊꯝꯃꯣꯏ ꯃꯥ ꯉꯝꯗꯦꯅꯦ ꯆꯤꯡꯕꯒꯁꯤꯗꯤ ꯂꯨꯝꯃꯤꯅꯦ ꯐꯅ ꯌꯥꯝꯅ ꯁꯤ ꯃꯣꯔꯣꯛꯁꯦ ꯊꯥꯗꯣꯛꯄꯅ ꯐꯅꯤꯕꯣ ꯅꯠꯇ꯭ꯔꯗꯤ ꯑꯁꯤꯒꯗ ꯁꯨꯝ ꯑꯋꯥ ꯐꯗꯤꯒꯣꯝꯇ ꯑꯣꯏꯍꯟꯈꯤꯕꯅ ꯐꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯄꯥ ꯂꯥꯛꯑꯒ ꯊꯥꯡꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯒꯦꯁ ꯂꯧꯕ ꯆꯠꯈꯤꯔꯤ ꯃꯥꯜꯂꯦ ꯃꯄꯥꯁꯦ ꯑꯁꯣꯝꯗ ꯁꯨꯝ ꯑꯩꯒꯤ ꯂꯥꯏꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯈꯤꯕꯅ ꯐꯔꯦ ꯏꯇꯩ ꯇꯩꯁꯟꯅꯕꯒꯤ ꯃꯍꯨꯠꯇ ꯎꯗ꯭ꯔꯦ ꯃꯝꯃꯦ ꯃꯌꯥꯝ ꯄꯔꯨꯁꯟ ꯃꯥꯒꯤ ꯈꯣꯡꯎꯞ ꯐꯧꯔꯝꯕ ꯃꯥ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯒꯤ ꯐꯤ ꯈꯔ ꯂꯩ ꯀꯔꯤꯅꯣ ꯚꯤꯗꯤꯑꯣꯁꯤꯗ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯅꯤ
ꯉꯥꯟꯗꯤ ꯉꯥꯜꯂꯤꯕꯅꯦꯕ ꯑꯗꯨꯕꯨ ꯄꯨꯃꯝ ꯃꯝꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯉꯥꯜꯂꯤꯅꯦ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯃꯝꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯑꯩ ꯐꯤꯔꯣꯟ ꯂꯧꯁꯟꯈ꯭ꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯝ ꯈꯪꯍꯧꯗꯦ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯤꯁꯦ ꯐꯤꯗꯤ ꯂꯧꯁꯜꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯙꯨꯞ ꯊꯥꯗꯣꯛꯔꯅꯤ ꯙꯨꯞ ꯊꯥꯗꯣꯛ ꯂꯣꯏꯕꯒ ꯆꯥ ꯆꯥꯛꯄꯨꯝ ꯑꯃ ꯊꯛꯑꯅꯤ ꯑꯗꯨꯒꯩꯗꯤ ꯁꯣꯅꯨꯒꯤ ꯂꯥꯏꯔꯤꯛ ꯀꯩꯀꯩ ꯄꯤꯊꯔꯛꯄ ꯌꯦꯡꯕꯤꯔꯅꯤ ꯑꯗꯨꯒꯩꯗꯤ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯅꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯨꯇꯤꯟꯁꯦ ꯑꯗꯨꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯧꯖꯤꯛ ꯈꯣꯡ ꯈꯨꯠ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯙꯨꯞ ꯊꯥꯗꯣꯛꯎꯔꯅꯤ ꯑꯗꯨꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ